Russia nuclear war gidamakta exercise Pangthoknaba sem Sakhre Belarus na lan Yaosillakpa Yana leire US amadi Germany na anti-aircraft missile pirakani Ukraine na thajai Russia nuclear exercise Pangthoknaba gi sem Sakhre marak asida Belarus ki maikei de Ukraine gi lan asida Yaosillakpa Yana leire haina official report amagi matungina phongdok le Russia gi ally oiriba Belarus ki president Alexander Lukashenko na mahaki laibaki lanmi singbu Russian force ka loinan na Ukraine border da deploy tawnaba hukum tawkhre masina maram oiraga Belarus na Ukraine gi war asida Yaosillakpa Yana leire chatli bachayola sigi angan basarukta Belarus ta military gi activity sing hengalak le President Alexander Lukashenko na mahaki lanmi bu Ukraine da sathariba lan asida Russia bu support tawnaba thawrang satharakpa yana leire marak asida US amadi NATO nasu mikup nahum sing na laikre Russia na nuclear deal chatharakpa yana leiriba si yanglagang NATO na member state sing bu mikup nahum sing na laina bagi wapam asi khangan khibane NATO gi Secretary General Jens Stoltenberg na haikibada Russia na nuclear exercise pangthorokpa matamda madu kupna monitor tawganeng Belarusian Foreign Minister Vladimir Makay na Russian newspaper Izavestiyada phongdokibo wapam amada mahaki laibak na counter terrorist operation chathare haujik mahaki army amadi special service na yumthangnaba laibak singdagi maram chadana kaihorakpagi thawong singda paukhum pinabagi damakta sem saduna leire Belarus ki foreign minister gi statement asi chayola sigi angan basarukta military activity hengalakraba matungda pikibo wapam amane President Alexander Lukashenko na mahaki laibaki lanmi bu Russia na Ukraine na sathariba lan asida support tawnabagi commitment sapsana lay Russia na sulaibak asigi nuclear force asi paksan na exercise pangthoknaba thawrang tawkhre marak asida Russia na Ukraine gi town amadi city ni furom henbada missile attack tawkhre masi maruway na United Nations General Assembly na Russia na Ukraine gi lambu niyom kai na annex tawbi haina resolution lawkiba matung tarakbada chatharakiba thawong ne Ukraine gi khongbu oina chatminariba laibak singnasu ahenba military gi mateng pigani haibagi thajaba wafam phongdokkhre President Vladimir Putin na Ukraine gi annexation adu legitimacy oina ba sign tawkhrabane marak asida Ukraine gi state nuclear campaign Inergotam na haikibada Russia gi lanmi sing asina Russia na occupy tawriba Zaporizhia nuclear power plant gi deputy head kidnap tawkhre haukiba ningthokaba numita mahak mafam khangdaba area da phajinduna thamkhre marak asida US amadi Germany na chaliba tha asida Ukraine da anti-aircraft missile system piraklagani haibagi thajaba leire US amadi Germany na chaliba tha asida Russia gi missile amadi Iran na saba kamikaze drone attack chatharakpa thengnana bagi damakta anti-aircraft missile system sing piraklagani haibasida chena thajaba leire haina Ukraine gi maikei dagi phongdokkhre Ukraine gi defense minister Oleksiy Reznikov na irai numita phongdokibo wafam amada US na Ukraine da NAS AMS system piraklagani haibagi thajaba lei Germany gi oinasu sophisticated oiraba IRIS-2 air defense sing piraklagani thajare aroi bada tabiriba pumnamakpu thagatjare